पाउसदे यंपम ओइबमर ओइब पाउ खरा अपडेट तौजरी एडिटोरियल की कलम अमदा मिनिस्ट्री साइज साउथोकवा हंदक फांगथोकिबा स्टेट असेंबली मिखलदा बीजेपी ना अफनबा सीट हुमफोगी मनुंगदा कुंथ्रा गनि थोइ फांगदुना करी अमता चिंगनबा लेदना अमदि कोकना गवर्नमेंट सेमग्रे कनाना लीडर ओइगदगी हाइबगी मतंगदा हाइफेट चममनबा पानबा फिवम लेरमलबसो हानगी चीफ मिनिस्टर एन बिरेनबु येनबा यावदना अमुखना चीफ मिनिस्टर ओहेनकिदुना थंगनना अनिसुबा तामगी थबक पाइखतबा हौरे थबक पाइखतबा हौबु ओइना हानासु मिनिस्टर नत्रकना अतोपा फोर्स पाइथुन लाकबा बीजेपी की एमएलए मरी अमसुंग एनपीएफ की अम्बा यावना फुन्ना मिनिस्टर मंगासु वसक लौग्रे एमएलए हुमफु लाइव मणिपुर लेजिस्लेटिव असेंबली की लाइफम थोकवा मिनिस्टर मसिंग तरगनि थोइ ओइबना हौजुक लागलिवा वफमदी करम मतमदा मिनिस्ट्री साइज साउथोकदगी आइबदी मिनिस्टर तरुक हापकदगी आइबसनी मार्च 10 द मिखल की फल लाउथुक्तुना बीजेपी की कुंथ्रागनि थोइ एनपीपी की मंगा काबगा लोइनना पुदा गवर्नमेंट सेमना थबक लौखलकपदा इंडिपेंडेंट ओइना करखिबसिंग जेडीयू अमसुंग एनपीपी ना चिंगबनासो साउकले आइबो वफम लेना लेना एप्रिल 10 जौसलकलबो फाउबदा करिगी मिनिस्ट्री साइज साउथोकहनबा ngamdribano aina tongan tongan ba section singdagi pangang dangnarakba hainarapa leirapasो tarai tarai ba thabak amadi oidre Chief Minister N Birena phongdokhibo wafam amada NVF natana atofa political party sing alliance semloi aikiba leiravana BJP dagi amadi NVF dagi lauraga hapsilaga loire haini hekta hainarapasu yaudabana de adabu chinda fangai haivana wafam amu waraga thabak wana faikat padadi irai lai da fibam leibana Chief Minister N Biren kok fazna siklamgane atai wafam punamak tongana thamkhraga BJP khak tagi khangale aina khallabasu kanabu khangit kani kanabu hundoklam kani habasi masani hekta matomda taja wafam nate NVF su minister ama piba asida penthoklam kani haingai leite adu haujik lakliwa aru wafam amati lakliwa sahi lesing ani kunmari da parliamentary election pangthokadoriba asine Manipur da lemawrifa minister taruki fam piba haibasina parliamentary election da idhil chaklakloi aingai leite lakadorga parliamentary election asigi yanglabadi atopo political party sing panungai hemdawa haibasi asumba khongthang oigani haiba thajade parliamentary election ge wafum lakpadadi Manipur gi oibo wafum di tongana thamgraga JDU una pirakadawa ithil ambadi NPP na pirakadawa ithil laina loba yaroi masidani chief minister N Birena yamna checksina khongthang bagi mathau tarakliba ase adai political party sing ge alliance semloi NVF taga alliance sem kani haibase Minister Hafada NVF ki natana atay yaroi aino wakalol ama se minister na thamkiba lairabaso se minister na India da puna chatminariba party sing hekta laithokpa yaroi da bagi maram mayam ama leire Bihar da JDU achoba sakti ama oibaga loinana Meghalaya da su NPP achoba sakti yamane BJP ka Congress mukta Bharat aiba kholau asina khara tongana thamlaga Congress po amuk halaktawa aibasda BJP na India da chatminariba atay political party sing bo Konchinduna thamba mathau tai mamangi parliamentary election da BJP na matom da government sembakam baki masing dagi hena phangrabaso hana NDA 1 gi matam da samina kiba party sing kaina dana NDA 2 makha satharak paki nonggi waiwa wan thok leida banate coalition partner oituna lakpadagi da dharma haiba wafum su kanna hainai to haiba bu tungi forum yengmana khwaidagi hena chumba wakalon oifam toge Tunggi forum gi wafam lakpa asidani mikal gi matamda pangang narabasu panglau narabasu hekta intokiba yadabagi pipam laklebase asigumba tunggi forum yatwa asidani Meghalaya da sakti paibaga loinana state aduda force amoriva NVV amasung Bihar da government paitun achofa force amoriva JDU waso lisingani kunbari ki parliamentary election gi yengduna lapthoknaba yadabagi pipam lai asiguma pipam asida NPP na lusingba BJP na lusingba ministry Sauktoba ki thabak tarai na oitribase hoi karigumba BJP na atuba party sing jautana matomta na Congress bo hingat handaba ngamgani harabadi kangdre State Assembly mikal da BJP na sit kunthra gani thoi phangkiba si tarai ba thabak tin ade political pandit mayam na kun phawba yaurabasu yen heloi haiba marakta BJP na matomta na government semba ngambagi masingdagi hena phangkibani phangliba masing asida yeglabadi BJP ki performance phare haibadi yare Ada hausik fariva asika loina da lising ani kunbari ki parliamentary election ki su yang badi tare asika batalak asida union home minister Amit Shah na wangnokpok lamdam ki state ni fan da diverse school sing da class 10 fawwa Hindi subject compulsory honana bagi wafam ma thamkiwa asida sumyeng thamdaba yaroi tongan political party sing mairoi love sing abadi civil society sing ki marakda
Center ki wafam adu ba yamna kan janing da phangtok na bawrak le hanadagi huna congress na wafam asi janing da phangtok tun lak wa galoi na Manipur da so janing da wafam thanglok wa hore awno vok lamdam gi mairoi sing lobsing gi afun von notice students organization ne so na so janing da wafam thangki ba amade Mizoram da jangbejo association da janing da wafam thangki ba si tarai na lo ba yaroi Meghalaya da su janing da wafam phangtok ba hora bane Manipur da hawjuk wa gi wena BJP na punna san minariva BJP ka punna san minariva NPF na kari su haidan laira ba su Nagaland da NPF na center ke wari patubo janing da phangtok ra bane Assam da regional political parties in yamna kanna janing da phangtok ba marakta Manipur da gi su amadi awang no lamdam gi Atova state sing mahiroi lup sing amadi civil society organization sing na so kari gumbo wafam kara di su dana thamlam lakani habagi thaja ba laire Tamblak kaduriva wafam sing atuna center ki waripta lakfa tarabadi matuso kumna yang senang da bayaroi Hindi subject awang no lamdam gi school sing da class 10 power compulsory when bhai bo wafam ki matang da state government na so kumna yang sen bagaloi na 2024 da fang thokada ba parliamentary election ki yang laga ministry size out thokpa madam da kari gamba khara ta hokda ba yaroi da bra habi ki matang da kok tha da ba changbana Minister taruk haftuna in Birindalu Singba Ministry, Mafung Favo Ministry when by Bachi, Tarai Taraiba, Tabangabadi Waitri. Madonna Marum Oiduna Ta Amrongi Matam Lauba Warambasujai. Atop article Amadana. Staff Selection Commission linked Paki Wafam Tuzinse. Ivirakwa Maivam Saman Sing. Busy Pindalu Singba Anubalega Kama State Settling Krabamato. Housing Hanataki Hina Ongo Purakani Hanamiamna Tazanari. Masigi manungda senja thumja ki thabak su mangkhrakani haina miyam na ngangnare masigi khwaidagi maroi bo wafam ama hairagade lenga ki losing bana miyam tin ba mafum sina makhaw wongna sargar ge thabak lobada seki lawjaroi lawrobasu afi basu animak dandi figani haina toina lawrakpani haiba yai hauji miyam na mak na ngang ki basing kadai fawwa thabak to onthora kadori haiba ki khawrang na ngainare kaya na pina ki haiba punamana khanglaba wafam ne Masagi merit lejaba adu paisa piningai leita badagi mafi tana khangki ba candidate kya yauke bane Hauji haidok tan leriva graduate abadi primary teacher ki recruitment every person lovagi recruitment sing da kaya na khujing oina ki punama da khangnari paisa pi ki besing adu kantuk laga corruption tawdana wa meriti yeglaga hariba thabak sing asige result haidok wa araiba amadi oiroi khalle Haujik anu valega kasigi makada hangdun leribu famsing manchindra recruitment kaya mathang tawrak lagani thajai maduda punamakna lenga asina kaya yamna sanja thumjagi meyukta leplakpa haibado mayek sing uragani iramda masidagi sanja thumja muthatpada lega ki makada leriba department sing ki ahangba fam manchindra ba pangthoklakpa recruitment sing conduct tawrar ba maning tamna thabak tawak ngamjana ba autonomous body amadarkar yamna oirakle Gazetted post sing bada asofu posting lovada MVSC na conduct tawvagum nan gazetted posting su conduct tawna na staff selection commission linkatuna athu bada thabak onthopage matam oire hajaninge recruitment ama tawada madik chaba candidate sing haptuna segi tingdana khanbangam labadi corruption de irai laina matom to chagi kani ngasi thabak ama changbada aingondagi lakh na khujing odon laukhiba thoklabade madoba mantik na ba ayaksu aranba pambai sinara pamhausani Department abagi recruitment ki process tawrakpada maduba contact tawna department masamagda sinaba asina su corruption lakna bagi achoba maram am oile masigi maram di department aduba fire minister officer sing amadi board members sing marakta quota system ki makhada ahangba famsing yena ki bagini abasu yai masidi system asibu potat ki harabadi recruitment ki process pamba hawpada ki loi fawa staff selection commission da sinaba mathau dai Masigi mathakta commission asigi maku maru oiribising corruption ki history leitaba mathauda masak khangba yamna transparent leina thabak tawjaba mioi ohen batai adugumba officer sing haujik lairibising asdagi lengak na thamoi sina khandokpada thoina arubu oigani thajade thabak singa si pangtokpada sensa thumjagi mayukta lepkani haina wasakliwa ikai khumna chiriba CM ki thawdang chawi punamagasi yenglaga staff selection commission ama athobada linkatuna chapchabu autonomous body ama ohenduna MLA Minister Singi itin jaudana Sidmi laudana lengaki thabuk lawang amlabadi masana corruption di mutjaki kani ngasin khalak liwa nahasina farkada note tawna rakliwa asisu selbo pairavadi maning thonglomdagi changdun irai laina thabuk phangbai yai aibagi wakal lol amchudun leikhibani aibad haiman bathokloi adaba haujekti laujeriba khrasi laigana thabuk to onthorak fra haibado telaba patam asigi manungda mayamna amato oine yengkiba tari
Maka tarakwa atofa editorial gi kalam amadana Manipuri nufi sing ijat laina hingga dabane. Manipur da laiminari fa tongan wa furup sing manungda marwai namitai haiba furupa sidi chak charak hingba yate ne. Noma gi lef laitana hengal klipa pot chagi mamal asida khang bangam drava. Lairaba misam praja sing di noma gi chak chara amage. Kanbada tasingna atopa chako thorang ki wakal kan bangam dre. Kari tawraga asi kari cara heloi kari thabak su khadagi haiba asina lining oiduna laire. Tasingna Manipur economy da kam thengna fatraba lamdam amasu waire. Sel thong ki fifam da sathina soksilaba lamdam asidana koidana ake amau. Ithak hirangi akan menungsit amasu humlagle. Aikoi wakal mafung fatribe kalkliva harol sing marwaina. Pakang lai sabisna umjalakliva nungsit aduda ngaure. Matang asida mitay sing ki wina khwaidagi lebak thibade. Mafung marai faraba masagi afafata wakal khandaba ngamlaba marwaina. Nafisina mafal lamgi ithak irangda tawduna masage. Maramdam ki fizet chakcha amadi manat ki wangbada miyam tenba mafum lambi sorok fajarda thorak fazine. Purup amagi tunggi marai bak lefada purup amagi nufi oibi singi chawraba thodang lai. Madang asida malem sinba thungna fauraba nevoliana afava ima ambapiyo pradhibi joitoge haike baning sinba kanagane. Mafung marai faraba afafata wakal khanthaba ngamlava nufi sina miyam tenba mafam da masagi sadung udoglaga. Lembe yen bagi sana bigumba amalak libasi lamtam masigi purupa sigi. Afavani haiba ngamloi. Masigi sana bi asi miyam hupna thingawna malemda laiminari ba furup sing mitai jati kalau bangam gane. Nataduna mana famba aning momong da sathagi patara gade. Hingminari ba furup mayam asidagi marakdagi mitai haiba jati asigi fida lairaroi. Ifa ifuna thambiram ba khonguladu masa masu singi hakdakta mangan takhan ki phai basi. Asing ba sakhot bagi khudam natte Manipuri nufi kyana mapalamda thabak toriba amade. Mai masin tamliba singda Manipuri jat chok thabak kya tawre aina Manipuri. Students Federation na mamangda wafum kaya phongdokiba asisu taraina lofom thokde. Imung manung ki ahalaman singna makoi pami amam moiner ba haiduna. Mafalamda thaduk makoina karisu khangtharoi matagom. Maning pangdok dobuna di masagi jat chokpat anatana Manipuri. Haifajati asibu atai lam singi mamangda. Kongkoi na bane. Baramaduna masagi indrigi kudam phajin bangamdava. Midai nufi karana malemda. Manipuri nufi singi singthaninga koirba thawna lengjelbo. Mangthokna da bahona roida bane. Arabida content sing asigi marwaiba pau khara asiba pau tamjariba. Mariba local news YouTube channel amadi Facebook page asidagi yangberi pa punamak wathaga jari. Channel asina tamda kanarabadi subscribe tobi dribesana subscribe tobi ramaloinana like and share tobi su kawi kunup namak po amakana thaga jari.